Akaswan Imphal, Wahengbam Washington na pau pajeri, ahanbada maruay bapaw. Lakliba Lok Sabha Mikhalda Manipur People's Party MPP na inner amasung outer parliamentary seat animakta dolgi mirep thadok lagani hairi. Haksel Mantri Dr. Sapam Ranjan na hairi, lamdam masigi nursing ki kathok pagaloina na mathaw ninthi na tawba sina mapa laibaki mioising na Manipur ki nursing service hen na pamnari. Mizoram amasung Chhattisgarh Vidhan Sabha ki ahanba tangka ki mikhal ki bot khomba ngasi numidang wairam loisinkhre. Pradhan Mantri Narendra Modi na hairi, lairaba amasung mayai oirapa thaki mioising ki phibam phagalhanaba honaba haibisi BJP ki mangjil thana paikhaliba thabakni amasung Goa National Games ta Manipur na sanagi kunmanga yauna punnata kaman humphutaret phangduna medal telida manga suba position da leiri. Lakliba Lok Sabha Mikhalda Manipur People's Party MPP na inner amasung outer parliamentary seat animakta dolgi mirep thadokani. Imphal ki polo ground maningda leiba dolgi office ta ngasi pangthokhiba MPP ki sahi gi oiba mifamda wangang bada dolgi president Singakham Syamjai na hai raija sida hojik oiriba rajniti ki phibam asi nungnang ningai ni maram aduna Sangsata Raija si goiba wapam pukhatpang amnabagi damak dolasina Lok Sabha Mikhalda mirep thadok na warep laubani magna hai MPP asi Manipur ki apunbagi saktam kaibe yaroi haibagi damak siam khiba dol amani maramaduna dolasina tungi mirol gi yaipana bathabak chapchana paiketkani dol gi mifam asida Manipur gi hojik oiba phibam masigi matang da su khanagani haina magna haiki Sri Samjai na hai political situation de da ko asuki matik ngai ta bhawe Manipur gi damak to wangang wi ne ba parliament le ta ba asina marung warga lak to riba 24 gi parliamentary elections de da outer of inner animak ta thagatna ekoi sapchana thene loina na parliament da ekoi Manipur party mi animak yaham ne hai ba si masigi thim da ekoi changan jabni hoji sarina gi ne leptana ekoi politically democratically ekoi changkhalaga mak jangalaga ekoi thauna phana hona gani Lising Samapal Humpunipan da lingkhat kiba Manipur People's Party na Lising Samapal Humbudrani Toida Sahi Amahena Amadi Matung Tarakpada Ing Lising Samapal Humbudra Marida Numit Sama Kuntanen Irom Raija Sida Sasan Pai Kibani Masiga Loinana RK Ranbirna Ing Lising Samapal Marpudrada Mukhyamantri Oidina Dolasina Sahi Anirom Sasan Tauki Dolasigi mirep yumnam yaimana English Samapal Marpudrama Toigi Lok Sabha Mikhalda Mai Paktuna Sangsad Sadasa Oiki. Haksel Mantri Dr. Sapam Ranjan Singh na hairi lamda masigi nursing ki kathok pagaloina na mathaw ningthi na tawba sina mapa leiba ki mioi singna Manipur gi nursing bu ka hena pamnari. Imphal gi Lamphel Pata leiba raija ki medical directorate ki College of Nursing lingkhat ki bagi tarani thui shuba kumon thoram amadi Lisingani kulhumdai kunmari gi BSc nursing gi ahanba semester gi mahiroi singi o taking thoram da wangang bada Dr. Ranjanna nursing gi maruai badu palladuna sinphamasi da changliba singna mathaw ningthi na tawna ba haiki mangna hai mapalam gi mioi singna Manipur gi nursing bu pamnari ba asi lamdam asigi oina chauthok chaningai ni sarkar na su lamdam sigi nurse tamningba sing mantraloi gi makhada mapalam da thana ba honagani Nursing College asigi hojik awat apa kaya lairiba asichu mention ba honagani haibagi thajabasu mantri na peki Aikoigi Manipur gi machajing gi nursing care being bagi wakalon that motivation that determination to be a good nurse to laibagi damakta many of the hospitals around our country even mapalam da hojik laiba phaniam yauna gre ina khangjabada yamna demand yam laiba and ministry level dazo koi nursing kai keno to base mapalam da thana na bagi damakta even koi language keno to ne base with the course po tongna gi mapalam da human resources pe bangam na damakta even ministry da gi adu ki discussion ba koi keno to because the demand is so much mam de adu akhoi gi nursing care lai bagi damakta ne habda koi haiman bathoi Dr. Ranjan Makhatana hai lamdamasida hojik hidak manasi na bagi chang asi ka hena wangle maruina nupi singna hidak manasi na bagi chang hengalakliba sida nungnang phungdok laduna masi lep na basu mahangna apil tauki Thoramduda Health Services ki Director Dr. K.S. Sasikumar Mangang amadi Nursing College adugi Principal Dr. N. Surbrala Devi Susharuk Yaki
Imphal West, Imphal East, Tawal amasung Bisnupur Jilada hayang ayuk pung mga dagi numidang pung tara phawa curfew komthokani aduga Kaching Jilagi oinadi ayuk pung mga dagi numidang pung nipan phawa curfew komthokani Raija sida hujik oiriba phibam asigi yanglaga mobile internet service data service makhatana tha asigi nipan gi numidang phawa thingnaba Raija sarkar na warep laukhre Raija gi home vibhag ki cherol amana hai Manipur gi irang leitaba jila sing khangdoklaba matung mafam sing aduda mobile internet service hangdoknaba wa sarkar na khanari tangkak naina irang nemtharakpa mafam singdasu tapna service phangannaba honagani hainasu cherol aduna makhatari Koireng Youth Organization Manipurna Thasigi Anida Rajapal Anusia Uike Unaduna Rajasida Hojik Tokliba Irang Nasida Koireng Kanglupu Asoyangam Tokhandanaba Tabak Lokat Pinabagi Matang da Kanakre Adubu Rajapal Galup Asigi Mihut Kangbu Aduga Unakiba Duda Maruaina Dolai Thabi Areada Purup Asida Topa Kanglup Singna Ot Naiba Amadi Lutpat Nasingba Tawagi Tabak Chatare Haina Pongdokkiba Amadi Madugi Matang da Kanakiba Di Laite Haina Koireng Youth Organization Manipurna Chengdokli Manipur Home Guards Employees Welfare Association Linkhat Kiba Chahi Humpu Mapung Pharakpagi Sana Pudong Bathorongga Mari Leina Nangasi Home Guard Calendar Formkre Imphal East ki luang sambam da leiba association asigi president Wahengbam singi yum da pangtok pathoram amada calendar adu phongla duna Sri Mangina Raija police ki mateng pang baga loinana ngaksel gi thabak ta su mateng pang na ba amasung khudak yoiba khudong thiba kayada home guard personnel singa thodang yana ba haiki tabiriba pawasi Akashvani Imphal dagini Mizoram Vidhan Sabha amasung Chhattisgarh Vidhan Sabha gi ahanba tangka chemical gi vote khomba ngasi numirang wairam loisin khre sit nipu leiba Mizoram Vidhan Sabha gi mikhal tangkak amakhakta da tha sigi tareta pangthokani Chhattisgarh gi ahanba tangka ki Vidhan Sabha kendra kun gi mikhal gi vote khomba su ngasi loisin khre tongan ba rajniti dol singi lusingba singna ngasi phawbada voter singi pungning singsinaba angambi thakta vote khomna ki BJP ki President JP Nada ngasi Chhattisgarh gi Pendra amasung Masturi da pangthokpa mikhal gi meeting singda wangang ki Maragasida Chhattisgarh Vidhan Sabha mikhal gi Congress ki manifesto su ngasi puthokre Raija sigi ahanba tangkak da vote thadanaga doriba Vidhan Sabha kendra kungi manungda Maoist ki irang leiba sit tara yauri Bisnupur Jilagi Mangolnganbi College da hangba relief camp ta leiriba angangsing masa mau phana thamnaba amadi makoibu wakal nungai hannabagi damak tongan ba masanagi polam sing ngasi sports mantri Govindas Konthok jamni yanthokre thawramadugi matangda aikhoigi Bisnupur Pangmi RK Manipur Sanana hai Zila sida riba relief camp jangkhaida sada khodaba pamba angang lisigbu sama humputaru khangatuna rajyagi ahanbu oina inmeting da discipline tararongi sana khodabagi polam sing yenthokpagi program ama rajyagi sana khodabagi mantri Govindas Konthok jamna ngasi hawdokre thawramduda mahakna hai district sanaroi isa singse mi district number sana humputaru hai aduna yanna Fajana tawiyana lawi aina DCE with a very limited resources. Paisa khara ama hapaga. Leiru bani hai yamna niti jana hawayana matam mangandana sanaba tamadabani haidana ai thamjage District Administration Bisnupur na sinduna pangthokkiba polam singadu yanthokpagi thawramaduda MLA Thongam Santisu saruk yaki Manipur Vidhan Sabha Sadasya Mayang Lamam Ramesorna MLA Local Area Development Fundagi Nauna Koila Thaduna Samjilaba Kaching Makha Laikai Sabal Lasangba Pariangi Lambinga Sing Miam da Kusinakre Mahangna Kaching Chumang Laikai Panjau da Laiba Kaching Lomi Upper Primary School gi Building Samjin Sajinbagi Thabak Chathari Badusu Yangshin ki Khongsada duga mari lainana MLA Ramesorna hai Kaching Kendra gi manungda laiba lambi pumnamak koila natraga Favel block sizinaduna semjinnaba pandam thamli Raija sida mapalamdagi mitop kaya changsilaktuna hauksagi saktamda kaiba kaya pirakliba si thingnaba Manipurda NRC sana haluhaina taksiladuna ngasi tongan ba lupsingna kongpal khaidem laikai market set ta wakat mifam chathakre wakan mifam aduda wangang kibasingna lamdam sida mapalamdagi mitop kaya leptana changsilakpana sel thum khunai gi phibam amadi tongan ba lam kaya da na koina nan taga haktheng na seitheng piri maramaduna thuba matamda NRC chana handuna mitop sing masak khangdokpa gi tangai fadaba lai haina phungdok na ki
Taru Tananba Asang Amana Thalaba Bharat Haiba Hiramda Narang Imphal gi Khurai da leiba Sri Sri Gaur Govind Girls College gi Alumni Association gi miyoi singna lamtu shengba madi u thaba gi thoram pangthokre Akaswani Imphal dagi pau tabiri Pradhan Mantri amasung BJP gi makok thongbalu singba Narendra Modi na hairi lairaba amasung mayai oirapa thak gi miyoi singi phibam phagalana hona ba haibasi BJP gi mangjil thana paikhal liba thabakni Madhya Pradesh ki Siwanida ngasi Mikhal gi rally da wangang bada Pradhan Mantri na hai dol asina paikhat pa scheme singda kanglup ani asigi miyoi singi swarta ningthina yengli mangna hai tribal singi yaifa thorang gi tongan ba scheme kaya paikhat pagaloina na ahan boina Atal Bihari Vajpayee na Bharat Sarkar gi tribal gi oiba mantraloy ama semki Pradhan Mantri na hai BJP na Jabalpur da Rani Durgapati Memorial Sari amasung Baiga Bharia amasung Saharia tribal kanglup singi damak akan bamijeng changli Lupa koti lising tara mga gi budget kaloina na makhoi gi yaifana ba scheme mama hokdok lagani hai na su mangna makha takhi Pradhan Mantri na hai mayai oirapa madi lai ba kanglup singi khudong chana bagi damak sarkar na mobile phone gi khuthangda khudong chaba kaya phangali Maragasida Congress ki General Secretary Priyanka Gandhi na ngasi Kuksi amasung Indore da pangthokpa rally singda saruk yakre Dolgi President Malik Arjun Kharge Dolgi makok thongbalu singba Rahul Gandhi na su Raijadugi rally kunithoida saruk yagani Raijadu da Samajwadi Party Bahujan Samaj Party amasung Aam Admi Party na su makhoi gi mirep singi damak vote kan khomli Goa da chathariba 53 suba National Games ki nupi ki football final da Manipur Odisha ki khutta lehore Basco gi Tilak Maidan Football Ground da sanakiba final da apiba matam phawbada Panjil amamam chanaduna draw chatpadagi penalty shootout ta Odisha na Panjil manga ahumda thoikibani ngasi canoeing and kayaking masana da Manipur na lupa gi takaman ama lauki games asida Haujik phawbada Manipurna sanagi takaman kun manga lupagi kun amasung senjangi kunithoi punna takaman humphutaret phangduna medal teligi manga subada leiri games asida Maharashtra na sanagi humputaret lupagi humpumathoi senjangi humpumanga punna takaman sama marphudra humdai phangduna medal teligi makokta leiri Manipur Masters Athletic Association na sinduna raije gi thakta ngarang digi chatharakpa nipuni thoisuba Manipur Masters Athletic Meet lisingani kulhumdai ngasi loisin khre Imphal ge Khumalnapak Main Stadium de chathakiba Athletic Meet aduda nupi sanaroi humbudra manga nupa sanaroi humbudra humdoi punna sanaroi sa manipuni panna tongan ba masana singda athoi ahen tanakhi Colonel KSS Arun Kumar Memorial 3rd Inter Club Futsal Tournament ki ngasi artificial turf ground sanakiba Mesta Neroka FC na Mayang Imphal United FC bu panjel mari anida Zobi9 Club na Manipur Sports House bu panjel tara mari da aduga regular football coaching center na Nauton Football Academy bu panjel tariat amada thoiki Asem Arun Kumar Singh Memorial Manipur University Inter College Table tennis men's and the women's tournament ki nupagi final da Kha Manipur College na Manipur University bu set ani amada maithi ba pi khre nupi ki final dana JCRE Global College na Regional College bu set ani amada thoiki ICC Men's Cricket World Cup ki match amada hojik Kolkata gi Eden Gardens ta Bharat amasung Kha Africa lamba taunari Tos ngamduna hana betting tawkiba Bharat na over yankhaida wicket manga turaga run chahum kuntaruk lauki hojik Kha Africa na betting tawri Aroi bada maroi ba pau amukhana Lakliba Lok Sabha Mikhalda Manipur People's Party MPP na inner amasung outer parliamentary seat animakta dolgi mirep thadok lagani hairi Hakshel Mantri Dr. Sapam Ranjan na hairi lamdamasigi nursing ge kathok pagaloina na mathau ningthina tawbasina mapal leiba ki miyoi singa Manipur gi nursing bu ka hena pamnari Mizoram Vidhan Sabha amasung Chhattisgarh Vidhan Sabha ge hanba tangka ki Mikhal gi vote khombanga sinumidang wairam loisin khre amasung 53 suba Goa National Games ta Manipur na sanagi takaman kunmanga yauna punna takaman humputaret phangduna medal telida manga subada leiri pau loijare